Putin na Ukraine gi Matangda negotiation ge Thong Hangli Haina Kremlin na Fongdokhre. US President Joe Biden na mahakna President Vladimir Putin ga wari shanana ba thaurang tawki haiba wafam Fongdokhi bagi matung ngahan irai numitta Kremlin na Ukraine da thogliba conflict asigi oithokpa yaba waroisin amagi matangda wari shanana ba President Vladimir Putin na Thong Hangli amasung diplomatic ki waroisin amada thajaba thamli haina Fongdokhre. France ki President Emmanuel Macron ge nakanda wangang laduna US ki Biden na Ukraine da lana si loisin na bagi amata ngairaba lambi adude Putin gi damak troops sing lokthokpa aduni amasung karigumba conflict asi loisin na ba Putin na midyang thamlabade Biden na Kremlin chief aduda wari sanana ba thaurang tawgani haike Biden gi wapam adugi matangda Kremlin wangang loi Dmitry Peskov na negotiation sing da Putin na thong hangduna thamle adubu Russia na Ukraine dage lokthok loi haike Russian Federation gi president aduna aikoi gi interest sing sohen dana ba matam pumnamakta negotiation sing da thong hangduna thamke thamli amasung thamki gani haina paumi sing da Peskov na haike Ukraine gi mayokta Russia gi special military operation adu 1991 da Soviet Union na laikha taki badugi matung dage sahi kaya asida tuhat pa amasung ikaiba pibagi sahi decade kaya gi matung lamket lamhaiba nongsupke asupa sakti adugi mayokta aroibada Russia na lepkhat page ningsing ningai oiba mikup amani haina President Putin na hairaduna lana do chathaki bagi matangda mangonda nungaitaba mata leite haike loilamgi mawongda khudum chan bage lana sigidamak makhoina haidiba wafam adugi damak Putin na sumningai amata leite haina Ukraine amasung nongsup laibak sing na haire Ukraine na makhoi ki territory dagi aroiba Russian lanmi adu lokthoktriba phauba lantheng nakhigani haire Russia na Ukraine gi Soviet matung dage territory gi manga thokbugi saruk amarom annexation tawre haike adubu madu nongsup laibak sing amasung Ukraine na kaidongai da yaroi haire anoba territory sing adubu Russia ni haina United States na recognize taw yadaba duna political ge compromise ama thibada apanba pide haina Peskov na haike Putin na Ukraine thadoklaba khaktada negotiation sing oithongningai lei haina US ki President Biden na haike adubu madu Kremlin na yabang amloi amasung Russian military na Ukraine da operation makha chathagi gani haina Peskov na haike lana sina nakalani magta lan milising na khujing oiduna sikre amasung 1962 ge Cuban missile crisis adugi matung Moscow amasung nongsup ki marakta khwaidagi chawba confrontation adu thogankhre Ukraine gi Kherson region da Russia na rocket kapsilakpada miyoi ahum sikre taret asok apan nangkhre kha thangba Ukraine gi region ama wediba Kherson da haukiba pungkun mari gi manungda Russia gi lanmising na akan bamong da rocket ama di sel kaya kapsilakpada region adu da leiba miyoi ahum hatkibaga loina na taret sathina asok apan nangan khre haina region asigi governor na ngahan paumising da Fongdokhre Kherson region ge governor Yaroslav Yanushevich na telegraph ta iduna thadorokbo warol ama da hai Russia gi lanmising na Kherson city da bomb kaya thadaduna landabada na region asigi tongan ba mafam sing da so matam amata da bomb ni phugani thoi thadaduna landarakhe Kherson city asi Ukraine lanmising na November gi thakhai da Russian lanmising tanthokuna ningtamba phangalakraba region ne matam adudagi Russia lanmising na River Dnipro ge mayok na badalay ba mafam dage kayarag hanna bomb kapsinduna attack tawduna laklibani haike haujiksu Kherson city asi power supply phangdaba made ising phangdabagi achauba awaba mayok na riba region ama oiriba ne mafam asida leiba infrastructure amadi power grid ki mafam kayada Russian lanmising na tamnana attack tawduna lan chatharakpadage tha ama henbagi mamang dage region asida mai phangdaba amade ising phangdaduna miyam amamba marakta aying bakhangduna lairakliba ne Ukraine gi electrician sing na kanno honaduna mai khara phangalaba matungda ngahan nauna amukhan na attack zatharakpadage mafam asida amukhan na mai amade ising phangdaba haure haina Governor Yaroslav na maki telegram da thagat po wafam amada Fongdokhre aroibada tabiriba pumnamak po thagat chare